Marupsing miyamna sak khangnaba khwaidigi popular oiba philosophy haragadi Sigmund Freud, Carl Jung hairiba Mioisingna sigi philosophy asibani makoina haribadi miyoi amagi angang oiringai amadi miyoidugi past thengnarakhiba singduna miyoidugi behavior su semi miyoiduna apama mawongda mahaki lamchattusu hongma ngamde aduga miyoi amagi sexual gi oiba apamba sina miyoidubu motivate ohelli habsini masiguma wafamsingsi author Fumitake Koga nadi apian mapokti aduga Alfred Adler hariba philosopher asidi makoi aniga compare tawbada miyamna khangnaba watlagasu mahaki philosophy duna author bu convince tawrami Maramsina mahaki philosophy singdu kopna nainarami amadi miyamda khanghanba pambadagi author Fumitake Koga amadi Ichiro Kishimi anina The Courage to be Disliked haba lyricsi 2013 da publish tawki Marupsing lyric asi yang interesting oiba amani lyric asida philosopher amaga mai pak nabagi nabang honabada struggle tawriba naha amaga questions amadi answers pinaduna maroiba wafam kaya miyamda khanghanliba lyric amani aduga aikhoina yaningdaba point singda naha asina wahang oina hanghanduna lyric asibu pariba miyoi singi chamamnaba kokhalli naha asina hairi miyoi amana angang oiringai dedi punsisi yamna lairami mama mapagi makhada nungaina leithoi responsibility amata laude awaba karinu khangde adubu angang duna sauraklaba matamdadi punsigi asengma masaksing khangba horai wafam sida philosopher na lali unnaba honari miyoi bigi punsisi icham chammi miyoi khudingmangna nungaina leibe yai habadu philosopher na miyamda khanghalli lyric asida makhoi anina mangarak unahanduna maroiba wafam singdu chapter manga thongna khaidokli Marupsing author na miyamda khangningliba maroiba point singdu ngasigi video sigi matengna yamna tenna khanghanjari so number 1 the first night denied trauma miyoi ayambagi thajabadi miyoi amana mai pakna hingba ngamdriba awaba kaya mayoknariba singji miyoi dugi haukhiba punsida mai thiba nangkhiba lairana poklakpa mama mapana piklingaida otpi naibiba asina chingba kayagi trauma duna oihalakpani aduga miyoi duna mahaki punsidu change tawba pamlabasu kaidawaida hongba ngamde habsini adubu author na haribadi miyoi amana masagi asauba thawai nungaitaba harauba pumnamak masana control tawba ngami mahaki lamchatsu hongge khanba matamda hongba ngami maramsina magi punsidu mai pakna amadi harauna hingba ngamdribasi mahaki haukhiba punsina nate mahakna hojiki present goal du fangnaba honadabagini kudamoina nangsi laihau kanna hauduna nare khallasi matangsida nangna ngarang nong marakta fi setana kochen chenbadu ningsingbaduna anabadu fahanba ngamde madugi mahutta doctor gi manakta chattuna hidak sabaduna anabadu fahalli adubu miyoi ayambadi masigi onabada thabak tawi kudamoina miyoi amana sauningduna lawba harisi Adlerian psychology gi matungina mahaka yengthinariba miyoi aduna lale haijaraknaba miyoi dugi attention pambagi lawba pambagi ni aduna lawningbagi apambadu fangnaba miyoi duna asawbagi emotion ama semgali amadi mahakna kan lawi aduga nangna thawai nungaitaba habisisu nangi nungaitaba atopada uttuna atopaduna minungsi pokhannaba honabagi khudam amani masiga manana Mioisingna lairaba mama mapana pokpani lairik ningthina tamlakte habadu utnaba ina khunnaba thabaksing paikhatte lairana adum hingnaba honai masigi sumatakta makhoina hojik hingliba punsi mahing aduna khwaidigi laiba punsi mahingni khalli makoina anauba lifestyle amada hingba matamda tungda kari oirkani karamba khongthang lokhatkani khangdabagi akiba leibana anauba punsi amada hongba ngamde masagi punsidu ahongba lakpa pamlabasu honglakpa matamda akiba phawi adubu author na hari nungaiba natraga nungaitaba punsi mahing habisi nangi khutta lei madu khangna nasagi punsidu choose tawgadabani aikhoina aikhoigi ima ipadu sindokpa ngamde aduna atopa miyoisingna karamna poglai karamba punsi mahingda hinga I habadu hiroidabani adugi mahutta nangi laijariba singdudagi chaukhatnaba honagadabani madu tawbada nangi akoiba amadi nangi haukhiba punsida kaidongoida blame tawroidabani aduna nangna hojik tawgadabasi nangi hanagi punsidu hongnaba ahanba khongthang paikhatpaduni maduda mai thiragasu nangi lausing oihogani natraga karamba thabakna mai pakpa yagani habadu khangba ngamgani number 2 the second night all problems are interpersonal relationship problems chahi kharagi mamangda author gi manakta satri nupi macha ama laklammi mahaki nungaitaba hairagadi mahaki mai ngangsenganba sini mahakna miya marakta thokpa khudingi ikaibana mahaki mamaidu ngangchangangchili mahakna madu phahanba pami author na asumna hanglammi nangna nangi mai ngangbadu phahanba ngamlagadi nang kari tawgani nupiduna hairi aina lona nungsijaba nupa amakhak lei mangonda aigi apamba khudingmak haigani
ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏ ꯉꯥꯡꯁꯤꯟꯕꯒꯤ ꯍꯩꯅꯕꯤꯗꯨ ꯐꯕꯁꯨ ꯉꯝꯗꯦ꯫ ꯑꯣꯊꯔꯅ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯀꯩꯗꯧꯉꯩꯗ ꯃꯍꯥꯛꯀꯤ ꯏꯀꯥꯏꯒꯟꯕꯗꯨ ꯐꯍꯟꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯏꯀꯥꯏꯕꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯖꯕꯗꯨ ꯃꯥꯡꯍꯟꯗꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯏꯀꯥꯏꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯄꯥꯝꯕꯗꯨ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯔꯤꯖꯦꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯈꯟꯖꯔꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯥꯏꯒꯅꯤ꯫ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯤꯕ ꯏꯀꯥꯏ ꯊꯤꯒꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀ ꯅꯨꯄꯥꯗꯨꯒ ꯄꯨꯟꯕ ꯐꯪꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗꯨ ꯀꯥꯏꯗꯅ ꯂꯩꯕ ꯉꯝꯍꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯒꯤ ꯁꯛꯁꯤ ꯊꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ, ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ, ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯄꯥꯝꯕꯤꯔꯣꯏꯗ꯭ꯔꯥ ꯈꯟꯕ, ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯃꯔꯤꯗ ꯀꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ꯫ ꯃꯁꯥꯅ ꯃꯁꯥꯗ ꯊꯥꯖꯕ ꯊꯝꯗꯦ, ꯃꯁꯥꯗ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯈꯟꯖꯩ꯫ ꯈꯨꯗꯝ ꯑꯣꯏꯅ ꯈꯕꯔꯒꯤ ꯂꯃꯥꯏ ꯑꯃꯗ ꯅꯪꯒ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯊꯦꯡꯅꯔꯒꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯟꯊꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯑꯣꯊꯔꯅ ꯍꯥꯏꯔꯤ ꯅꯪꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯇꯣꯞꯄꯒ ꯀꯝꯄꯤꯌꯔ ꯇꯧꯗꯨꯅꯇ ꯂꯩꯔꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯔꯛꯀꯅꯤ꯫ ꯃꯤꯑꯣꯏꯁꯤꯡꯅ ꯅꯪꯉꯣꯟꯗ ꯍꯟꯊꯅ ꯌꯦꯡꯉꯤ, ꯅꯪꯕꯨ ꯇꯨꯀꯠꯆꯅ ꯂꯣꯏꯅꯕꯤ ꯍꯥꯏꯕꯁꯤ ꯈꯟꯕ ꯍꯧꯔꯛꯀꯅꯤ꯫ ꯃꯔꯝꯁꯤꯅ ꯅꯪꯅ ꯀꯩꯗꯧꯉꯩꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯂꯩꯅꯕ ꯃꯔꯤꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯊꯔꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯩ ꯏꯊꯟꯗ ꯍꯤꯡꯕꯗꯤ ꯌꯥꯗꯕꯅ ꯅꯪꯅꯁꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯍꯟꯕ ꯃꯇꯥꯡ ꯌꯥꯎꯔꯛꯀꯅꯤ, ꯃꯈꯣꯏꯅꯁꯨ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯍꯟꯕ ꯃꯇꯥꯡ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯟꯐꯝ ꯊꯣꯛꯇꯦ꯫ ꯑꯗꯨꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯅꯪꯒꯤ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯑꯣꯏꯅ ꯎꯕ ꯇꯝꯃꯨ꯫ ꯑꯇꯣꯞꯄꯅ ꯃꯥꯏ ꯄꯥꯛꯄ ꯃꯇꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯤꯌꯨ, ꯑꯇꯣꯞꯄꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯇꯧꯕꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯅꯤ ꯈꯟꯕ ꯉꯝꯒꯅꯤ꯫ ꯅꯪꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯎꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯑꯁꯣꯏꯕ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯑꯀꯣꯏꯕꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ, ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯇꯉꯥꯏꯐꯗꯕ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯇꯦ, ꯅꯪꯒꯤ ꯅꯊꯧꯅꯥ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ꯫ ꯑꯜꯕꯦꯔꯤꯌꯥꯟ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯑꯣꯏ ꯑꯃꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ ꯍꯥꯏꯔꯒꯗꯤ ꯇꯉꯥꯏꯐꯗꯅ ꯄꯨꯟꯁꯤꯒꯤ ꯊꯧꯒꯥꯏ ꯑꯍꯨꯝꯗꯤ ꯇꯧꯗꯕ ꯌꯥꯗꯦ꯫ ꯃꯗꯨꯗꯤ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯕ ꯄꯩꯁꯥ ꯂꯥꯛꯄ ꯊꯕꯛ ꯁꯨꯕꯒꯤ ꯊꯧꯒꯥꯏ, ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯨ ꯇꯤꯟꯅꯕꯒꯤ ꯊꯧꯒꯥꯏ, ꯑꯃꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯁꯦꯝꯒꯠꯇꯨꯅ ꯌꯨꯝ ꯄꯥꯟꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯉꯝꯕꯒꯤ ꯊꯧꯒꯥꯏ꯫ ꯃꯁꯤꯒꯤ ꯊꯧꯒꯥꯏ ꯑꯍꯨꯝꯁꯤ ꯑꯣꯊꯔꯅ ꯂꯥꯏꯐ ꯇꯥꯛꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯁꯤꯒꯤ ꯇꯥꯛꯁ ꯑꯍꯨꯝꯁꯤ ꯀꯥꯏꯗꯅ ꯇꯧꯕ ꯉꯝꯕꯗꯨꯅ ꯅꯪꯒꯤ ꯊꯧꯅꯥ ꯂꯩꯕꯗꯨ ꯇꯥꯛꯄꯅꯤ꯫ Number 3, the third nine, discard other people's tasks. ꯀꯔꯤꯒꯨꯝꯕ ꯅꯍꯥꯛ ꯑꯃꯗꯤ ꯅꯍꯥꯛꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗ ꯑꯇꯣꯞꯄꯅ ꯁꯛ ꯈꯪꯕꯤꯔꯕ, ꯁꯤꯡꯊꯥꯅꯕꯤꯔꯕꯗꯤ ꯅꯪꯁꯤ ꯚꯦꯂꯨ ꯂꯩꯕ ꯃꯤꯁꯛꯅꯤ ꯈꯟꯖꯒꯅꯤ, ꯀꯟꯐꯤꯗꯦꯟꯁ ꯂꯩꯒꯅꯤ ꯑꯃꯗꯤ ꯊꯕꯛꯇꯨ ꯍꯦꯟꯅ ꯇꯧꯅꯤꯡꯕꯒꯤ ꯃꯣꯇꯤꯚꯦꯁꯟ ꯂꯩꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏꯁꯤꯡꯅ ꯁꯛ ꯈꯪꯕꯤꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯍꯔꯥꯎꯕꯒꯤ ꯃꯆꯥꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯇꯉꯥꯏꯐꯗꯕ ꯑꯃꯗꯤ ꯅꯠꯇꯦ, ꯃꯔꯝꯗꯤ ꯅꯪ ꯅꯠꯇ꯭ꯔꯒ ꯑꯩꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯦꯜꯍꯟꯅꯕ ꯍꯤꯡꯗꯨꯅ ꯂꯩꯕ ꯅꯠꯇꯦ꯫ ꯑꯣꯊꯔꯅ ꯍꯥꯏꯔꯤ ꯑꯇꯣꯞꯄꯅ ꯁꯛ ꯈꯪꯕꯤꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯥꯅ ꯄꯥꯝꯖꯕ ꯊꯕꯛꯁꯤꯡ ꯅꯥꯊꯩꯔꯒ ꯑꯇꯣꯞꯄꯗꯨꯅ ꯄꯥꯝꯕ ꯊꯕꯛꯁꯤꯡ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯇꯧꯕꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯇꯣꯞꯄꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ, ꯀꯔꯤ ꯉꯥꯡꯅꯈꯤꯅꯤ ꯀꯤꯕꯗ ꯃꯁꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯅꯥꯊꯩꯔꯛꯏ, ꯃꯁꯥꯒꯤ ꯅꯤꯡꯇꯝꯕ ꯐꯪꯂꯛꯇꯦ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕ ꯑꯣꯊꯔꯒꯤ ꯃꯇꯨꯡꯏꯟꯅ ꯇꯧꯒꯗꯕ ꯊꯧꯒꯥꯏꯁꯤꯡꯗꯨ ꯅꯪꯒꯤ ꯊꯧꯒꯥꯏ ꯑꯃꯗꯤ ꯑꯇꯣꯞꯄꯅ ꯇꯧꯒꯗꯕ ꯊꯧꯒꯥꯏ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯀꯗꯕꯅꯤ꯫ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗ ꯑꯇꯣꯞꯄꯅ ꯈꯨꯠ ꯊꯤꯡꯖꯤꯟꯍꯜꯂꯣꯏꯗꯕꯅꯤ, ꯑꯃꯗꯤ ꯑꯇꯣꯞꯄꯅ ꯇꯧꯒꯗꯕ ꯊꯕꯛꯇ ꯅꯪꯅ ꯌꯥꯎꯁꯤꯜꯂꯣꯏꯗꯕꯅꯤ꯫ ꯑꯇꯣꯞꯄꯒꯤ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯊꯧꯒꯥꯏꯁꯤꯡ ꯍꯦꯟꯅ ꯍꯥꯞꯆꯤꯟꯕ, ꯍꯦꯟꯅ ꯄꯣꯠꯂꯨꯝ ꯄꯨꯅꯕꯒꯤ ꯃꯆꯥꯛꯅꯤ꯫ ꯑꯣꯊꯔꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯇꯧꯒꯗꯕꯁꯤ ꯅꯪꯅ ꯊꯥꯖꯕ ꯂꯝꯕꯤꯗ ꯆꯠꯄꯗꯨꯅꯤ꯫ ꯃꯁꯤꯗ ꯑꯇꯣꯞꯄꯅ ꯅꯪꯒꯤ ꯂꯝꯕꯤꯗꯨꯗ ꯀꯔꯤ ꯉꯥꯡꯅꯩ ꯍꯥꯏꯕꯗꯨꯅ ꯑꯇꯣꯞꯄꯒꯤ ꯊꯕꯛꯅꯤ, ꯅꯪꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯨ ꯁꯦꯝꯗꯣꯛꯂꯨꯕ ꯉꯝꯂꯣꯏ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯑꯣꯏꯍꯜꯂꯣꯏꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯡꯅꯗꯅꯕ ꯍꯣꯠꯅꯔꯕꯁꯨ, ꯑꯩꯈꯣꯏꯕꯨ ꯄꯥꯝꯕꯤꯅꯕ ꯍꯣꯠꯅꯔꯕꯁꯨ, ꯅꯪꯕꯨ ꯄꯥꯝꯗꯕ, ꯑꯩꯕꯨ ꯄꯥꯝꯗꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯃꯈꯣꯏꯁꯤꯡꯗꯨꯅ ꯑꯃꯨꯛ ꯄꯥꯝꯕꯤꯅꯕ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯏ꯫ ꯑꯁꯨꯝꯅ ꯇꯧꯕꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯪꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄꯒꯤ ꯑꯄꯥꯝꯕ ꯑꯣꯏꯅ ꯐꯪꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗꯤ ꯑꯇꯣꯞꯄꯒꯤ ꯃꯈꯥꯗ ꯍꯤꯡꯕ ꯄꯨꯟꯁꯤꯒ ꯄꯥꯡꯈꯛꯅꯤ꯫ ꯑꯗꯨꯅ ꯑꯇꯣꯞꯄꯅ ꯉꯥꯡꯅꯗꯅꯕ, ꯑꯇꯣꯞꯄ ꯀꯅꯥꯃꯠꯇ ꯌꯥꯎꯗꯅ ꯅꯇꯣꯝꯇ ꯍꯤꯡꯕꯗꯤ ꯌꯥꯗꯦ꯫ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯅꯤꯡꯇꯝꯕꯗꯤ ꯑꯇꯣꯞꯄꯅ ꯄꯥꯝꯕꯤꯗꯕ, ꯑꯇꯣꯞꯄꯅ ꯗꯤꯁꯂꯥꯏꯛ ꯇꯧꯕ ꯑꯗꯨꯕꯨꯅꯤ, ꯍꯥꯏꯕꯗꯤ ꯑꯇꯣꯞꯄꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯤꯔꯣꯏꯗꯕꯅꯤ꯫ ꯃꯁꯤꯅ ꯅꯪꯕꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯍꯔꯥꯎꯅ ꯑꯃꯗꯤ ꯅꯤꯡꯇꯝꯅ ꯂꯩꯕ ꯉꯝꯍꯟꯒꯅꯤ꯫ Number 4, the fourth night, where the center of the world is. ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯎꯕ ꯉꯝꯂꯕ, ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯃꯐꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯅꯤ, ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯏꯁꯥꯒꯤ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯑꯃꯗꯤ ꯊꯧꯅꯥ ꯂꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ꯫
asumna nanga laiminariba miyoisingdu nangi kanglop oina khange hairagadi laiminariba miyoisingda nangi araibasing share tawba tai miyamgi oiba thabakta saruk yaba tai adubu miyoi ayambadi mahak masadagi hena atopagi khanba ngamdi atopana nangonda kayam toina yengbi makoina aigi maramda kari khalli makoina aigi kari tawbiri asina chingba khanduna da leibana aigi haibasidagi hena atopagi khanba ngamde amaromda ai haibisi punsigi khwaidagi maruiba misak oirabasu kanglop amagi saruk macha amakhakni masina atopa miyamgi miyengbam center of the world natte aduna miyoisingna nangonda kari pira I haibadu ngaibagi mohutta nangasu atopada kari piba yai haibadu khangadabani maramsina otana hari aina aikhoigi akoibada leiriba miyoisingbu ai isamaki kanglopni khannaba miyoising tinaba matamda anem awang khaiba vertical relationship thambagi mohutta thak amatada haibadi horizontal relationship oina loina gadabani kudamoina angang singda mama papa singna thagat piba matamda khwaidigi harawu phawi makoida thagat pibana hena lairik tongning ba phawi hena lamchat afaba chatningi ahal singdana aikhoigi boss na aikhoida thagat piba matamda aikoina harawu phawi adubu miyoi amana amada thagat piba habisi hena khangba miyoi duna hanthaba miyoi da taksanbagi kudamni miyoi du karisu khangdaba miyoi ni habadu takbagi kudamni aduna masi anem awang khaiba vertical relationship amani masina miyoi singbu hantana khanbagi wakal fawhalle masigi mohta nang amadi nangi marumapang sing nangi boss nangi nakha thaba loinaba sing amadi atopa miyoi singa thak manaba horizontal relationship thamgadabani makoisu aiga laiminariba aigumba icham chamba miyoi amani haibadu khangadabani asumna khanbana nangi loinariba miyoi singdu nangi kanglop amani haina khanba ngamgani amadi nangi apamba thabak singdu thauna laina pangthokpa ngamgani number 5 the fifth night to live in earnest in the here and now Othana hari miyoi amagi khwaidigi nungaitabadi masana masabu like tawjadaba masabu pamjaba poktaba aduni aduga miyoi bagi nungaiba habisina miyoi duna atopada mating pangba ngame makoisi mamal leiba misakni habigi wakal fawba adubani miyoi khudimakna masana masabu like tawba pami masasi belu lei khanningi masi fangnaba khwaidigi araiba pambai oina atopana thagat hannaba honai asumna araiba pambai thibana kona thangdadi migi apamba singtama taunaba honabada masagi ningtamba phanglatte masagi ningtamba yaudana nungaiba habsi oithokte masiga chap manana pikliba angang singna mayamdagi hena phaba angang ni haihannaba honai makoina mama mapana haiba illi miyamna phai haigadaba thabak sing tawi makogi lairiki lamda sana khonabagi lamda mayamdagi henaba honai asumna afaba honabada mai pakpa ngamdragana mathak makha onthokduna khwaidagi phattaba mi oiraknaba honai asumna afababu oirabasu phattababu oirabasu makoigi pandamdi chap manai makoisi atopana yengbinaba makoisi special oiba mini haibadu utnaba honabani masi phangnaba miyoisingna masagi pandam thamduna kanna honai asigumba miyoisingna masagi punsidu hobadigi loiba fawba achauba chingjao makabagumani khalli makoigi pandamdu phangdaba matamda mai thiraba misakni khanjai adubu othana hari aikoina aikoigi pandamdu phangdaba yade haiba leite icham chamba ordinary person ama oiba habisisu pataba thabak ama natte miyoi khudimak ordinary person amani special oiba khakna afabani haiba leite othana hari miyoi bagi punsi asi hojik haiba punsigi tangkak kaya amana punsil laga semlakpani aikoina hingliba punsi asi hojik hairiba mikup sidani aikoina haukiba matamda hingluba yade lakadaba matamdasu hingba yade aikoina tungda lakadabagi plan tawduna thabak tawbasina hujiki mikupsibu tungi pandamdugi sem saba khakni khalhalli masi aikoigi punsibu hayengidamak yaithoktuna hingba punsiga pangkhakni asumna yaithoktuna hingbana punsibu kaidongaida nungai hanba ngamloi nungaigadaba mikup kaya landuna chatkini maramdi nangna hujik hairiba mikupsibu hayengidamak khangduna laithoi masigi mahutta nangi punsidu jagoi chabagumani khandou nangi hujik oiriba mikup khuding jagoi sana chatpana hanna yenglubu matamda mafam amadadi soidana changchinba ngamgani jagoi sabadu nangi pandamni nangi panthungpam haiba ama laite khudamoina nangna gijagi pyramid ta journey ama chatpa matamda tuna yang chattuna mafamdu hek yowbaga khwaidigi sambal lambida tuna halaknaba honaroi madugumba journey amani haiba yaroi nangi journey di nangi yumdagi khong hek thangdorakpadagi nangi mafamdu yowbu fawba chatliba mikup khudingmaktu nangi journey ni Maramsina nana tawgi khalliba thabak-singdu pangthokpaga loinana nangi thengnariba mikup khudingmak enjoy tawduna hinggadabani nangi haukibada kari tawki amadi tungda kari lakani haiba khanduna laithokpagi mathau tade othana hari nangi punsigi pandam laitabadu karisu kaide
nangi hojik lairuba mikuptadi nangi apamba thabaksing thawai yauna pangthokadabani asumna hingba punsidi chahi kunda sirabasu chahi marufu darada sirabasu pendaba pokloi mapung phaba punsi amani haigani aduna video sin nungai khallagadi like tobiyu channel subu subscribe tobiyu mathangdasu kanaba video sing thagalakpada chitadanaba bell notification on tobu kawiganu. Thank you for watching.